Thawbal District ke Khangabok te leiba Sur Hospital provider Dr. Laishram Somen ge Khangabok awang lekai de leiba yumda ngarang numidang sakhang daba singna bom ama thamlambaga pari leina ngasi ayuk Khangabok Bazar National Highway number 102 Imphal More lambi thinglude sakhang daba singna bom thamlambaga mari leina ngasi Khangabok Bazar da miyam wakat mifam ama phangkhre wakat mifam aduna pung nifuga nipan gi manungda sengdoraktrabde Khangabok khunda khulai paiba sing boycott tawba yauna warep kaya marum nokre Thaudok asigi matangda imong manungna phongdorapagi matung ina ngarang numidang pung 8 rom taba adwaida gypsy amada lakpa AK47 amasung insas rifle paiba sakhang daba miyoi tare romna Dr. Laishram Somen gi yumda changlaga Dr. Somen hangbaga loinana imong manunggi miyoi singda nongmai namduna kelamke loinana imong manunggi miyoi singna paiba mobile phone mari masupuke bom adu Dr. Somen gi yum manungda leiba travel amagi mathakta thamlambane bom leire haibagi paw hek phongbaga Thawbal police ki SI amada chingba tim ama mafam adun laktuna bom adun numidang gi pung 8:45 rom taba adwaida asoi angam yaudana lathokre haide Dr. Laishram Somen gi mayumda bom thamnamle haibagi paw tanabadage Khangabok gi masing yamlaba miyam ngasi ayok pung 10:30 rom taba adwaida thoraktuna wangbal khongnang makhong amadi arong thongda lambi thingbagi khongnang tangke tungda apunba maira paibe apunba club amasung association Khangabok na senduna lambi thingbagi khongchang adu toklaga nungthilgi pung amaga makhai rom tabadage Khangabok Bazar da lambi tangkhai thingduna wakat mifam jasaduna warep kaya lokhe wakat mifam adu da laukiba warep sing adu Bangsi Budon Youth Club ki advisor Kes Jibona Pathoke warep sing adu da ngarang sakhang daba singna aki akang pirambagi thawong adu ngasigi mifam na kandem tawba thawdok asi karamba lopna kadi kidamak chathabano haibado pung nifuga nipan gi manungda media da sengdok pirao kadi gumba sengdok raktaba tarabadi mathangi numitage Manipur gi CSO singa tanaraga makha tana khongjang changsinba Pung nifuga nipan gi manungda ngarang gi thawdok adu kanana tawbano haibado sengdoraktrabade khulai paiba khudikmak Khangabok khungangda boycott tawba haibi yaure Kulai matik chana paiba miyoi khara changlaglaga imungi miyoi sing kihan khanganba imungda bom thamjilamba amadi imungi miyoi singda threat tawduna mobile phone sing pukibagi tawang asibu ngasigi mifamna suki matik akchinna kandem tawi ngarang thokriba laibak thiba thawdo asi matungda amu hanna thogan biganu hairiba thawdo asi karam balupna karigidama tawribano haibadu pung nifun nipangi manungda media gi thongda singdok piro karigumba singdok piraktaba taragadi mathang numitagi Manipur gi CSO singa tanaraga makha taba khongdang sing sangsinabagi akoi honaba hainasu yanare karigumba narangi thawdok asi aikoina pijakriba matam asibau gi manungda singdok piraktraba tarbadi khulai paiba khudingmakbu hawo khungangda boycott tawba hainasu yanare loinana tholiba thawdo asi kanana tawbano haibado Manipurda leiriba lup singna hidokpada mateng pangbiu